Gari kaya thaunadaba mi lanba lambi amada gari thauringai khanghaudana gari saka pokhairakle haina khallasi adubu saka pokhaiba oiramdre u mathakta lumlaga leiba mioi amana sniper na kaptharakpa oirame saka da kaplakpa khaknatana lakminaba marup mapangsing sniper na kaptana hatpa horaklaba gari oigani asigumba yamna kiningai oiraba situation ama utliba film ni Downrange strategy and survival the best tauba horror film ni samlapna mityeng taminasi film se hek hobaga lambi da thoraga lakpa SUV car ama tire pokhaire gari du da makhoi mamanabi taruk nupa ahum nupi ahum tonglaga lakpani makhoi gari dagi kumthare ngaklibadi roadside assistant gi damak mi kaugadabasu mobile network su ningthi na phangdaba mafam oirame mathangi town yogadabasu pungkhai amagi lambi watli makhoi mamanabi taruktu masak mathang amuktang taklake ping litpi nupi sigi mamingna sara kawi jacket amuba litpi sina Karen aduga masam khara ten bisina Jodi kawi nupa singdana blue shirt litpasina Dot sangbana t-shirt litpasina Jeff amadi white shirt litpasina Eric makhoi taruk Jodi gi masigi birthday gi damak lakpani yamna lapa town amada kayam lapke haibabu lambi sida tha amada thorpa car sing masing thiba yagani SUV du tot kini mahakna spare tire ama sintokna ba honari ahanbada di makhoi karisu singnaba poklamde sarana magi social media da thagatnaba selfie ama mayam punna namlame adubu thagat ke tawbada network ti phanglamde Karen na manglom da khara chatkhatlaga yengbada network phanglame Jodi ga Karen gadi car dugi marumda phamtharami irikti mapan thongninglakpadagi manglomda mongsong leiba adomda laklame कारगी मपु तोत सरागा वरी सानादुना लेरमी अदुना जेफना तयारदु सिन्नबा लाक्नरमी असुमने स्पेयर तयार सिन्नबा लाक्नरिङै लौथोकलगा थम्बा तयारदु लंबी अंगमबदुदा सेन्थखिगे तौबदगी जेफना फारमी अदुगा तयारदु थांगतपदा नोंमै मरु अमा तारकपदु उरमी अतै ममानबसिंगदि वरी सादुना लेरमी तोतना गारी तयारदु अंगमबरोमदा सेन्थरकपदु उबदगी फाननबा तानरमी सराना Jeff na tayar silibadu yengnaba Jeff ki manakta laklami adubu Jeff ti fibam saduna makokta nongmai na palaga leirampada sara pungak ngaklami pungak ngakhibana wa amata ngangba phau ngamlamde laibak thibadi mikuptu maktada sarasu nongmai na kablaktuna mamitta palami Karen ga Jodi ga di khangdabanina adum phamduna leiri amukasu nongmai maru ama sarada pale fibam du Karen na ure adubu nongmai marudu kadumdagi kaplakpano haiba mahak khanglamde panthaba tawdana magi mamanabising kar marumda pakthanaba mahak na laurami tawribadu karino khangdabanina totti alert oiramde amadi magi oithangba pambomdasu nongmai maru ama pale kar manaktamna selakpa nanglaroidaba irikti manakta leiramba ura achauba amagi marumda paktharaga khanglami makhoida nongmai atat akham leitana kapselaklami ngasai gari tayar pokhaibadu hojiki u mathakta lumduna leiba sniper sina thakpa langni haiba hojikti mayek sengle ama hojinkhre makhoi confuse satpadi henjele Karen gi family si military family oibanina mana haiphet khangbugum hairibasi nongmai makhol hodanaba sniper sina silencer sijinnaba mali amadi nongmai maruna car si phawdokpa ngamdribasina di sniper du arapa mafam amada position tawraga leibani sini nongmaina palabanina tot pangan ithok thoktre iriksu u marumdudagi lengba yadrabanina karino makhoina tawgadawribase laigi nongdam yengba tabani zebna tayardu sinbadi silamlabani screw sing sena leisingadaba tangairabani adubu madu leisillugadabdusu sniper gi nakalomda leikibo oibanina upaidi leitre atopa nanthoknaba plan oina makhoi tawba tabani Karen na manglomda meter ohumlom chatlagadi ngasai mobile network phangkhibani haibadagi totna mobile network phangbra yenge tawbaduda Jodi na selfie stick ama puthokduna pirami Karen su Google Assist set up tawraga 911 da call tawnaba ready da leirami totna network check tawbadu network phanglami Karen na 911 da call taw haina lawbaga ikan kanadana sniper duna cell phone du kapkhai khirami Mathangi plan si car du normal gear da thamba tabani aduga mobile signal henna phangba mafam da gari du inba tabani hojik makhoina silliba plan si Jodi na standby oin lumduna mobile camera namlaga nongmai kablakliba mafam du khangdokpa
aduga Karen namagi purituna mi saraga sniper duda nongmai kaphalaknaba sinba sini talaktuda totna kargi thong hanglaga neutral gear da thamnaba hotnagadabani Karen na mi saba purituda nongmai na kape totna kar manungda sanglaga gari so hanglaga neutral gear da thamnaba hotnarami adubu nongmai leptana kapsilakpadagi neutral gear da di thamlamba nangdre adubu jodina mobile video number dudagi yengbada gunman du u amagi mathaktagi lumlaga kaplakpani haibadi khangba ngamle tot nongmai marudagi ngakthoknaba protective seal oina toolbox ki yot ki makhumduna makhut ki protection oina haplaga Karen ga jodi ga position lawnaba hairaga yamna thuna gari gi thong hanglaga neutral gear da thamba ngamlami adubu nongmaina kapsilakpanina control ngamdaduna gari du angamba lambiromda senthaba hawrami Karen ga jodi gana gari du kanna phaba laknarami screw sena leisinriba sakadu nongmaina kaplakpaga mapasanana gari du usinna sinna leplami jodi di sorokta phamduna leihore tanjaduda sniper paibadu nongmai reload tawba matang soiduna oiba mali aduna gari marumda sensilaknaba Karen na jodi da hairami tanjadumakta da iriksu mana pakthaduna leiriba maphamdudagi selaknaba hotnabada nongmaina kaplaktuna makhongda palami irik upai leitana taaduna leirami sniper duna ikom komna kaptuna hatpa yarabadu thawoinamaki kaptabida I thokhalaga laknadun thamlami sniper duna ngasai jodi da kaplakhidabadu thawoina kaptaba oibajani atai senthorknaba pungamagi matungda kargi maning sitta ising bottle ama yaukhibadu ningsinglaktuna lawrami ising yamna khawrangnarabasu makhoi yanaduna khajik khajik thaknarami iriktasu bottle du langduna pirami irikna yamna wana lamduna ising du thaknaba honajabadu makut nongmaina kablaktuna irik amuka hena yamna wana saina khanglami u mathakta lumduna leiriba makok sakpa mi dusu mi kawunina masu ising thaklami mapan thonglaba phawba upai leitabanina jodi adwaida adum thoksilami totna magi girlfriend saragi thawai yaudraba haksang lambi da taaduna leiba kwak pairaktuna siktuna sabadu yengba ngamdaduna saragi manakta satlami adubu ngaklibadi makok sakpa sutarduna tota nongmai kaplaklamde tot magi girlfriend gi makuttu sena paiba ngamjarami asomdana kaisal ama matamna laklibadu siba ngairiba irikna urami saja khrasanu matagum irik upai leitana tuminna leirami tanjaduda totna arapada kar ama thoraklibadu urami adubu laibak thibadi tanjadumaktada tottasu nongmai kaplaklami irikti kaisalduna sahodre tot upai leitana magi girlfriend saragi nakanda sirami thorakliba car adugi driver duna Karen amadi jodina makut hairibadu urami adubu nongmaina kapsilaktuna gari thoraklibi nupi du da su palami steering control tawba ngamdabadagi car du tot ki SUV du da thomjinduna longna tarami car thorakliba nupi du tapna hogalaklami adubu shooter duna nongmai maru mayam ama kapsinduna hatoklami car du da tonglakpa nupa du su nakanda taaduna leiribi masa nupi bu kannanaba lepkhalaklami jodiga Karen gana car nakanda paktharaga leinaba lawrami amadi Karen na nupa du da 911 da call tawnaba su hairami nupadugi din network phangba male arapada u mathakta lumliba shooter duna nupadugi leifam mayek sengna udabadagi car dugi tenki da nongmaina kapsilaktuna thau yuhalami konadi car du mai saktuna pokhairami nupadu maina saklami atopa nakanda taaduna leiribi nupi masadusu tapna tapna hogatnaba hotnajarakpada nongmaina kaptuna hatoklami jodiga Karen gasu lamna lumduna leiriba psychopath tu karamna mayoknagani karamna maithiba pigani khanbada samamnarami konadi Karen da idea ama laklami madudi maikhu karabadi sniper du position lawba ngamde haiba aduna makhoini numitaba ngairaga plan tawnaba ready tawrami numidang da su shooter du di night vision lens tawraga mikup nahum singna kapnaba ready da leirami Karen na cutter ama tawraga car dugi seat cover sing du lenthalami emergency marks oine sijinnanaba t-shirt sing jodi na ready tawrami car gi sitta jodi na thau hejilami aduga Karen na mai thaba horami maikhu khara khara kaaba horaklami adubu makhoini nanthokiba yanaba sangda kaaba maikhu di oiramde maikhu du ubada makok sakpa shooter du su sauningba poklami police ki car ama lambi da lakpa du Karen na urami ngasaigi maisaga sikiba nupaduna 911 da call tawramba du gi lakpa oiba tai police na su sniper shooter ani puraklami kapna naba lakliba police sing du na su oiriba mawong du araiba oide khangbadagi state police ta additional assistant gi dama call tawnaba thorang tawrami adubu radio receiver du connect tawnaba hotnaringai sniper shooter du na kablaktuna police tu khadang da palami tanja du lawraga makhoini nanthok tu na sen khinaba Karen hairami adubu jodi di sen nabagi pangal phawba yaudre ki mankhibana
ꯀꯥꯔꯦꯟꯗꯤ ꯃꯊꯟꯗ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯔ ꯆꯦꯟꯊꯣꯔꯛꯂꯒ ꯃꯩꯈꯨꯁꯨ ꯌꯥꯝꯅ ꯈꯨꯗ꯭ꯔꯕꯅꯤꯅ ꯁ꯭ꯅꯥꯏꯄꯔꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯞꯂꯛꯇꯨꯅ ꯀꯥꯔꯦꯟꯁꯨ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯁꯤꯔꯦ ꯄꯨꯂꯤꯁꯁꯨ ꯑꯃꯨꯛ ꯁꯤꯔꯦ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯦ ꯖꯣꯗꯤꯁꯨ ꯄꯨꯂꯤꯁꯀꯤ ꯀꯥꯔ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯒ ꯁꯨꯇꯔꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯇꯔꯗꯨꯅ ꯂꯥꯛꯆꯕ ꯍꯦꯜꯂꯝꯃꯤ ꯖꯣꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯔꯗꯨꯗ ꯀꯥꯈꯠꯂꯒ ꯁꯨꯇꯔꯗꯨꯅ ꯂꯣꯠꯂꯤꯕ ꯎꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯒ ꯎꯗꯨ ꯊꯣꯝꯇꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ ꯁꯨꯇꯔꯗꯨꯁꯨ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯩꯅ ꯂꯦꯡꯖꯨꯝꯗ ꯄꯥꯜꯂꯕꯁꯨ ꯖꯣꯗꯤ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯎꯗꯨꯗ ꯒꯥꯔꯤꯗꯨꯅ ꯀꯟꯅ ꯊꯣꯝꯖꯤꯟꯕ ꯉꯝꯂꯝꯃꯤ ꯑꯗꯨꯝꯅ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯨꯗ ꯁꯨꯇꯔꯗꯨ ꯎꯗꯨꯗꯒꯤ తాꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯡꯗ ꯄꯨꯟꯕ ꯊꯧꯔꯤ ꯑꯃꯗ ꯌꯥꯜꯂꯒ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯑꯒ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯗꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯔꯥꯏꯐꯜ ꯑꯗꯨ ꯈꯨꯟꯒꯠꯂꯝꯃꯤ ꯁꯨꯇꯔ ꯑꯗꯨꯅ ꯌꯥꯜꯂꯤꯕ ꯊꯧꯔꯤꯗꯨ ꯀꯛꯊꯠꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ ꯖꯣꯗꯤ ꯄꯥꯈꯠꯅ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯀꯣꯛ ꯆꯥꯛꯄ ꯁꯨꯇꯔꯗꯨꯗ ꯅꯣꯡꯃꯩꯅ ꯍꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕꯁꯨ ꯅꯨꯄꯥꯗꯨ ꯖꯣꯗꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯂꯝꯗꯦ ꯀꯣꯟꯅꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯤꯔꯛ ꯄꯥꯟꯗꯨꯅ ꯅꯨꯄꯥꯗꯨ ꯃꯐꯝꯗꯨꯗ ꯁꯤꯔꯦ ꯃꯗꯨꯃꯛꯇꯗ ꯄꯦꯟꯗ꯭ꯔꯤꯕ ꯖꯣꯗꯤꯅ ꯅꯨꯄꯥꯗꯨ ꯃꯀꯣꯛꯇ ꯑꯃꯨꯛꯀ ꯀꯥꯞꯀꯦ ꯈꯟꯗꯨꯅ ꯅꯣꯡꯃꯩ ꯂꯣꯗ ꯇꯧꯕꯗ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯆꯞꯈ꯭ꯔꯦ ꯖꯣꯗꯤꯅ ꯅꯣꯡꯃꯩ ꯕꯠꯇꯨꯅ ꯑꯣꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯍꯟꯅ ꯊꯣꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯕꯠꯇꯨꯗ ꯇꯦꯂꯤꯃꯥꯔꯛ ꯃꯌꯥꯝ ꯂꯩꯕꯗꯨ ꯖꯣꯗꯤꯅ ꯎꯔꯝꯃꯤ ꯃꯗꯨ ꯃꯀꯣꯛ ꯆꯥꯛꯄ ꯁꯨꯇꯔꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯃꯤ ꯃꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯨꯅ ꯖꯣꯗꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯇꯔꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯕꯠꯇꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯣꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯥꯏ ꯆꯞꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯀꯥꯞꯊꯣꯔꯛꯇꯨꯅ ꯖꯣꯗꯤꯒꯤ ꯃꯉꯛꯇ ꯄꯥꯜꯂꯝꯃꯤ ꯖꯣꯗꯤ ꯇꯨꯔꯝꯃꯤ ꯃꯍꯥꯛ ꯀꯞꯂꯝꯃꯤ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯤꯜꯝꯁꯤ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯟꯕꯁꯤ ꯈꯖꯤꯛꯇꯪꯗꯤ ꯄꯦꯟ ꯐꯥꯠꯇꯦ ꯃꯌꯥꯝꯁꯨ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ